lambida kuki naha kaya tholakuna uwa faichinba tayer Hello sina mayam si su sina thabi ngomna mayam putaram observe ado mayam sigi video sina gari video na habda mayam yiminasi kuki student organization amasung kuki jo council na ngasi ayu angan badagi hauduna chathariba shutdown asina maram oiraga chuchanpur town ta leiriba miyam gi punsida chauna akaiba piri lambida kuki naha kaya tholakuna uwa faichinba tayer mai thavana chingba thawong chathaduna lambida chathok chasin tawba amata yahan khidre khongjang manungda lambida thorakpa Hyundai ion car amadi icher truck amaga shutdown chawgatpa singna thugaikhre Hyundai ion car adu pangal furuf ki mioi amagini hairi amaromda total shutdown saugat liba singna lambi tingliba asida security force na tankhaiba gi thabak lokhatpa leitri hairi kuki MLA sing wangang bahorakle waroisin haibadu table da purakadabani nomai nate Manipur lengak sembada kuki fruit ki MLA sing saruk yakibagi mayokta Sursampurda akanba khongjang jangsilakpaga loinana kuki jo MLA kyagi mitam mai thakhi madugi matung kuki jo MLA singna karigidamak Manipur lengak sembada yauribano haibagi matangda tongan ba wafam kya phongdorakli Manipur lengak te saruk yariba BJP MLA kuki MLA ahumgi manungda ama oriba ngursanglur sanate na hai waroisin purakpa haibadu table da wari sanaraba matung othokadabani nomaina nate Tipaimuk constituency gi MLA ngursanglur sanate mar fruit ki lusingba amani apikpa tribal fruit kayana kukizo natraga kukizo mi natraga kukizo mar umbrella amagi makhada punsinaduna maitai singal lanthengna ba horakhibani Sanatena paumi sing da phongdo kibada mahakna Manipur lengak sembada saruk yakiba adu santi purakna bagi lambida hena khumang chauksina bani mioi kaya awaba mayok nare aduga mioi lising kaya na masagi khungang amasung mayumda hanba ngamdana leiri kharana Manipur gi mapanda saidang pham lauri aduga kharana tongan ba mafam singda hangba relief camp singda sangja pham lauduna leinari Nongmagi suraga chara tanduna hingba mioi singdana amuka hena awaba mayok nari hingna bo hona ba habasi Tangdu laitaba phiba mama lehenba mathau tai separate administration gi demand ama leiri adubu adugumba wafam adu haujumaki oinadi oithoktree suspension of operation da leiriba United People's Front amasung Kuki National Organization na India lenga ka political dialogue chathaduna leiri madu makha sathasanu matamgi matung ina oirakadaba thawong amani madu ngaiba ngamdana uri phiba masida tangdu laitaba amasung saukhatpa haibadu mathau tarakli miya masagi mayumda halhanba mathau tai maduna maram oiraga mahak Manipur lengak sembada saruk yabani mahaki thawong adu surrender tawba natte naga singi oinasu wari sabagi thabak chahi kaya supna satharakli naga miyamna adugumba wari sanaba adugi warusina mangariba adugumna ngaifam thoi Kukizo singi oiba government ama leite maram maduna nathaiduna leibas chumde lengak ama leiduna miyambu yengsinba mathau tai Haujik leiriba system asida bureaucrat officer singdi executive figure ama oina leiri makhoi lenga ki order adu thabak oina pangthokpani makhoi da legislative power leite MLA singda namthak tawba kya su leiri assembly mathau tohongadabani maduna trabadi government ama haibadu kauba yaroi makhoi gi demand makha sathaba yai madu su group amasung India lenga na sathariba political dialogue aduna purakadabani matam amatada hariba thabak sing adu thabak oina pangthokpa natraga oithokpa yaroi mahag amasung atopa MLA singda akanba wafam kya phongdokli kanagumba singna phongdokli madudi MLA singna miyambu namthak tawre hairi Government ama laitrabadi makha tana awaba kya mayok nagani maram maduna lengak semada saugatlibani maduna tung koiba waroshin ama puraknabagi lambi oigani MLA sing adu miyamgi mayokta laiba nate wathok kyagi waroshin haibadu table da khanaduna purakadabani nongmaina nate khana sainaba amasung hatnabana su waroshin purakpa ngamloi maram maduna makhoi table da wari sanabagi saruk ama oinaba thodang lobani khongjang kya sangshin ba amasung MLA ama oina lengak sembada yawba haiba ani asi tongana amadi mayek sengna thamgadabani akanba khongjang sathariba adu mar fruit ki nate aduga atopa MLA singi oinadi mahakna wafam amata phongdokpa ngamde adum oinamak mahak masagi warepti masana laujabani atopa fruit singasu watanaba mathau tari supporter singa masung fruit kyagi lusingba singa khana nainafam thoi loinana mahakna mahaka loinariba singda thajaba thamli adumak makha tana laikhigani Warep khudingmak miyamga loinana lawgani adugumba miyoising adu mahaki khungthang aduda harauba pokliba miyoising oigadabani kanagumba kharana nungaitaba wafam kya phongdokpa thengnari
ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯍꯔꯥꯎꯕ ꯄꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯊꯦꯡꯅꯔꯤ꯫ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯕꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯟꯅꯕꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯆꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯏꯟꯗꯤꯖꯤꯅꯤꯌꯁ ꯇ꯭ꯔꯥꯏꯕ ꯑꯦꯗꯚꯣꯀꯦꯁꯤ ꯀꯃꯤꯇꯤ ꯀꯧꯕ ꯐꯦꯔꯖꯣꯜꯗꯒꯤ ꯃꯥꯔꯁ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯅꯠꯇ꯭ꯔꯒ ꯃꯥꯡ ꯇꯥꯛꯍꯟꯅꯅꯕ ꯍꯣꯠꯅꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏꯕꯨ ꯀꯨꯀꯤ ꯍꯥꯏꯕ ꯃꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤꯕꯅꯤ꯫ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅꯗꯤ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯂꯦꯝ ꯈꯧꯇꯦ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ꯫ ꯁꯅꯥꯇꯦ ꯑꯃꯁꯨꯡ ꯈꯧꯇꯦꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯅꯅꯕ ꯈꯦꯝꯆꯥꯟꯒ ꯂꯣꯏꯅꯅ ꯂꯣꯛ ꯚꯥꯕꯟꯗ ꯆꯠꯇꯨꯅ ꯁ꯭ꯇꯦꯠ ꯀ꯭ꯂꯦꯝ ꯇꯧꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕꯅꯤ꯫ ꯀꯨꯝꯁꯤꯡ 2012ꯒꯤ ꯃꯦ ꯊꯥꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯒꯤ ꯃꯅꯨꯡꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. 2ꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯑꯍꯥꯟꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏꯕꯨ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤ꯫ ꯃꯩꯇꯩꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯤꯌꯥꯝꯕꯨ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯂꯩꯔꯤꯕꯅꯤ꯫